Good morning, ma'am. कोई कनोजे गार्डन जी कनोजे टेरेस गार्डन है तारे सी उत्तब कुइरे अदो मयाम जो टेरेस गार्डन की जे खगा तो इंटे उलो है दा आइना नांगे पोचे हौजिक्ति निथाम थायरम इचाउ चाउ दबा चावनगदब पोट केदना लोहिन माइदि कोबी हंगामदना लोइ चाथोखिबदु दाइ उनिंगा लेतरे सुम लेबनेबको आइदि चप चप मानरदि कै उलुनिना अदो अपडेट खितंग तौरके सिगिजना अखोय कनोदुने नाकुपिदो नाकुपिजे नोंजु थाददि अदुम कनोदा हप्ता अहुम थंबदको फालोक चावेबा अदुम लेनबे यायबा अदो हुजिक निंथम था यौरबनिना माइ ग्रोथ से खरा हंदरे से हप्ता अहुम यौरबने अदुजु लेनबे याबगी चांगदु यौद्रियबा अदुना हवाईजार योनबदा नाकुपि खरा पुथोक्सिरा खनबदु यारारोय हाइदि चावबुजे सेन संथि लेकुप कई हापिबदगी कनोबुदि मनागति मपोप चावनबदि हौगलाबा अदु हौगलागजु सत 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 नोंजु थादा चावबा अदुमाइनदि चावदेबको खरा थिल्लेबा अदु सि लैरे अदुगा सोंदा सौग्री अमा अखोगे सिलो सौग्री असंगबदो अदु कनो तौरे कंजल्ले निंथम था कनो तौबजिदा मखोंजे याद्रमाने सिजमा कंजल्ले फनाम चावरगा सौग्री अंगांगबजि खक्ता ngaire हुजे सिजो अखोय चाद्रि जाव चाव कनो तौदबजिदा सिलो सौग्री जिदि माहि जेला औजिरा खनबने अदुगा कंगबना हाले मनुंगदे इसिंग कनो तौरगा तुंगजेला लैरो खंगदे मखोंगदि कंगेबको सि वीडियो जिदा चोटपा मानबे वानेबको मखोंगदि कंगे अदुरजु फरे कनो तौरजनु लोइगरदि लोइगरे उपाय लेतेको अखोयगी मोरok अमुबदो मोरok अमुबय मोरok मतुम ताबदो अदु पान हौरे अमुक हंद कनो तौरगा लोइन मना लोइ किलोबा मतुंगदा अमुक तपना तपना मपान सागलगा पान हौरे सिने हजे मुसुम 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 मुना कनो तौरसि सिगी मोरok सिम सुवाद वाते सही चुपाम अदुगा मसकसु फजबा यामनादि थादेको आइदि पाम्बी हुजे अनि खतने असोन मताइदा अमगा थारिजिगा अदुगा यामदि थादे हाइदि अखोइना मोरok याम चाबा नतमनिना थाजेलोर कैदोंदिनोना सिगी जि मसाजे लोइन मुक्तुसे हाने कुइरेदना लीरे अदु लीरमनिना सि मसा लोइ तेखरे सिदजु खरा पालिजे दम पांजरजना सि मचाजिदा सेवाजु चंगुजु नते मतोना पंगपान पाल लेबजि बुनको सी फदिगोमजी इंथोक पाखरेदा मनाजे से अवा फदिगोम अमनिजे हदक थाजन बने क्या कुछ कनो तो दोनों खंगदे खामेन अखाबी मतुम मतुम पानबा अचौबदो अदुजु सि हेक हेक यारा अदौ मानजले मथकी जिदि चावरे तु फजना सिमदि चावरे सि खितंग पि अदगी असोन मखागी जु चावरे तु सिजे थापना नंबैनेबको सि चावरो असिनो इचाव चावरो गम तौर सिगे मखोंग जितना मु फदिगोम खितंग हुंजले एन हेक्टल चाथोंनाबा सोंदना नापाक पि लेरे मैम ओय तुगे तो हे हंगाम अनि हुमदि थारगदि मु यंगजलिको कनो तौरगा वाहोंगला चागिद्रा चारोइद्रा खंगदि सिना तरुक लक्षुबो होरमन सोंदा अमनिगा थारिजि मरुमजिदा थम्मिनि वाहोंगला आगा चाथोखरदि खंगदि खामेनजे सिजमदि सोयरे हंदकदि फनायमदि चानारे खामेनजे फनायमदि हे बामसिका सिमजु पुम्मेने करिगिना मा सिम पुम पाला पुम्मे इजे सिमजु पुम्मे सिमजु याद्रे सिजम अतैदि केम तौदि सि खामेन बामसिका जे अहानबा हे थाबगा अहानबा पालकपदो अदुदि फजै हे अखोय खुदुप मुख सांगगा को सिदा लेबा मयांगा संगकपनि करी खामेन असुक सांगबजिदि का मोय म्यामजे लोइने येंगनाबने आइदि अखोयनि हेकपदुदा इमुंजिं कौथोबा येंगलाव काय मोय मसेंनि येंगहानबदो याम चावबदुगी आवा तपना तपना सिम पिक्सल है तखे लेजे कनो तौद्रे दगी सिगी मोरok सिजु पानबा फजना पानगरे अदुम लेजरजनो हयेंग निंथम था लोरगा अमु पाला पानजरे पानद्रगना अमु मरु लौरगा अमु थावबा दुनि सि याय सि मोरok सि फजन पाली याय थाबे याय मसकि फजे सिदना फदिगोमदु तो सिलाना बोरानी फदिगोम सिम चाबजे मपानदै लैबदुदि मनमजु वाटली अदगी अथु अराक इसागी हौजबजिना फैयना सि अनि जासनदु हौगलकपदुदि याम लन हौरकपै खले अदुगो चावरकानदि मयाम खुंजले खरा फुक्तला चाथोकते यारोय सिदजु हंगाम हमदि येपगा लेरी यंदेमदे पाम्बी अमनि खक्ता ngaire निंथम था यौरमनिना यंदेम लोइसले
ꯌꯦꯟꯗꯦꯝ ꯄꯥꯝꯕꯤ ꯃꯔꯤ ꯃꯉꯥ ꯈꯛꯇꯅꯤ ꯁꯤꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯡꯇꯣꯟꯁꯤ ꯁꯤꯃꯗꯤ ꯃꯔꯨ ꯂꯧꯕꯩ ꯈꯛꯇꯅꯦꯕꯀꯣ ꯍꯥꯟꯅꯩ ꯃꯔꯨꯗꯣ ꯍꯧ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯨꯏꯔꯛꯄꯒꯤ ꯐꯖꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯁꯤ ꯆꯥꯔꯥꯗꯪ ꯂꯧꯅꯅꯕꯅ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯎꯠꯂꯛꯀꯦ ꯇꯣ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯅꯥꯀꯨꯞꯄꯤ ꯆꯥꯔꯥ ꯍꯨꯟꯕꯗꯣ ꯑꯗꯨꯗꯣ ꯁꯤꯅ ꯁꯤꯂꯥꯅ ꯍꯨꯟꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯂꯣꯏ ꯍꯧꯔꯛꯑꯦ ꯁꯤꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯅꯤ ꯆꯥꯎꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯗꯣ ꯃꯔꯨꯗꯩ ꯂꯧꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯕꯅꯦ ꯆꯥꯎꯕ ꯄꯥꯝꯕꯤ ꯑꯣꯏꯅ ꯁꯟꯇꯣꯛꯄꯅ ꯐꯩ ꯍꯥꯏꯕꯗꯣ ꯃꯔꯨꯗꯩ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯞꯅ ꯁꯝꯅꯥꯃꯨꯛꯇ ꯆꯥꯎꯅ ꯍꯧꯋꯦꯕꯀꯣ ꯑꯁꯣꯝꯗ ꯑꯩ ꯊꯥꯕꯁꯨ ꯎꯠꯂꯛꯀꯦ ꯁꯣꯟꯒꯤꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯍꯨꯟꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒ ꯂꯩꯔꯤꯁꯦ ꯑꯁꯣꯝꯗ ꯍꯧꯒꯠꯂꯛꯑꯦ ꯁꯤꯗ ꯂꯣꯏ ꯍꯧꯒꯠꯂꯛꯏꯁꯦ ꯑꯗꯨꯝ ꯎ ꯃꯣꯔꯣꯛꯁꯤꯗꯤ ꯄꯥꯟꯗ꯭ꯔꯦ ꯅꯍꯥꯟ ꯑꯅꯧꯕ ꯄꯥꯟꯕꯗꯣ ꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯈꯛꯇ ꯎ ꯃꯣꯔꯣꯛ 5-6 ꯄꯥꯟꯕꯗꯣ 2-3 ꯑꯃ ꯍꯦꯛꯇꯠꯈ꯭ꯔꯕꯅꯦ ꯁꯤꯗ ꯑꯃꯁꯤꯃ ꯈꯤꯇꯪ ꯂꯤꯔꯛꯑꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯩ ꯀꯩ ꯂꯩꯈ꯭ꯔꯦ ꯍꯦꯛꯇꯠꯈ꯭ꯔ ꯆꯥꯔ ꯂꯣꯏꯅꯃꯛ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯇꯣ ꯁꯤꯗ ꯂꯩꯔꯦ ꯎ ꯃꯣꯔꯣꯛꯁꯤꯗꯤ ꯑꯍꯨꯝ ꯈꯛꯇꯕꯨ ꯉꯥꯏꯔꯕ ꯄꯥꯜꯂꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ 5 ꯁꯨꯔꯤ ꯁꯤꯗꯁꯨ ꯂꯩ ꯃꯈꯥꯗꯁꯨ ꯄꯥꯜꯂꯤꯗꯣ ꯃꯈꯥꯗꯁꯨ 2 ꯄꯥꯜꯂꯦ ꯁꯤ ꯃꯊꯛꯇ ꯄꯥꯜꯂꯦ ꯁꯣ ꯅꯥꯀꯟꯗ ꯁꯤꯗ ꯑꯃ ꯄꯥꯜꯂꯦ ꯁꯤꯗ ꯄꯥꯜꯂꯦ ꯎ ꯃꯣꯔꯣꯛ 6 ꯀꯨꯝꯕꯗꯤ ꯄꯥꯜꯂꯤ ꯃꯥꯅ ꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤꯗꯨꯅꯦ ꯑꯗꯣ ꯆꯥꯎꯕ ꯈꯔ ꯋꯥꯠꯂꯦ ꯍꯟꯗꯛ ꯂꯦꯟꯊꯣꯛꯑꯔꯣꯏꯒꯦ ꯋꯤꯟꯇꯔ ꯆꯪꯉꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯎꯕꯁꯦ ꯈꯔ ꯊꯤꯜꯂꯦꯕꯀꯣ ꯀꯩꯅꯣꯒꯥꯇꯤ ꯌꯥꯝ ꯁꯥꯍꯨ ꯐꯅꯒꯥꯇꯤ ꯍꯧꯔꯛꯑꯦ ꯁꯟꯊꯤ ꯂꯩꯀꯨꯞꯀ ꯍꯥꯞꯄꯤꯕꯗꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯄꯨꯡ ꯐꯥꯕꯗꯣ ꯐꯥꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯔ ꯑꯣꯏꯅ ꯂꯦꯜꯂꯒꯦ ꯑꯗꯨꯗꯨꯒ ꯑꯃ ꯃꯔꯨꯗꯩ ꯍꯨꯟꯕꯁꯦ ꯁꯤ ꯈꯔ ꯀꯨꯏꯅ ꯆꯪꯒꯅꯤ ꯆꯨꯝꯃꯦ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯁꯝꯅꯥꯃꯨꯛꯇ ꯆꯥꯎꯅꯅꯦꯅ ꯃꯥ ꯍꯧꯔꯛꯏꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯛꯇ ꯑꯍꯥꯟꯕꯅꯤꯅ ꯑꯗꯨꯃꯛꯄꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯩ ꯄꯦꯔꯨꯛꯁꯤꯐꯥꯎꯇ ꯍꯟꯗꯛꯇꯤ ꯆꯥꯎ ꯉꯝꯗ꯭ꯔꯦ ꯅꯣꯡꯖꯨ ꯊꯥ ꯅꯠꯇꯕꯅꯤꯅ ꯋꯤꯟꯇꯔꯗꯤꯀꯣ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯇꯥꯔꯗꯤ ꯑꯁ ꯅꯍꯥꯟꯅ 2-3 ꯂꯦꯟꯅꯔꯅꯤ ꯇꯥ ꯀꯣꯂꯝꯅꯤꯁꯤꯕꯨ ꯃꯅꯥꯁꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯗꯤ ꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯃꯌꯥꯡꯇꯣꯟꯁꯦ ꯑꯁꯤ ꯃꯇꯣꯟ ꯍꯦꯛ ꯊꯠꯂꯨꯕ ꯃꯇꯝꯗꯀꯣ ꯋꯤꯟꯇꯔꯅꯤꯅ ꯁꯤ ꯆꯣꯡꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯖꯔꯖꯅꯣ ꯑꯍꯥꯟꯕꯩ ꯂꯣꯡꯊꯣꯛꯅꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯁꯤꯗꯩ ꯍꯦꯟꯅ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯁꯦ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯇꯠꯂꯒ ꯆꯒꯦꯝ ꯄꯣꯝꯗꯒꯦ ꯑꯩꯈꯣꯏꯅ ꯍꯧꯕ ꯍꯋꯥꯏꯖꯥꯔꯅ ꯆꯒꯦꯝ ꯄꯣꯝꯃꯒ ꯆꯥꯔꯛꯑꯣꯅ ꯃꯌꯥꯝꯅ ꯂꯥꯏꯞꯇ ꯌꯥꯝ ꯇꯣꯏ ꯍꯥꯏꯕꯤꯔꯛꯄꯗꯣ ꯉꯁꯤ ꯆꯒꯦꯝ ꯄꯣꯝꯃꯒ ꯆꯥꯊꯔꯛꯑꯒꯦ ꯃꯌꯥꯝ ꯀꯝꯗꯧꯒꯦ ꯌꯦꯡꯒꯦ ꯃꯍꯥꯎ ꯍꯥꯎꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯎꯇꯦ ꯍꯥꯏꯖꯔꯒꯦ ꯃꯆꯟ ꯁꯨꯕ ꯁꯨꯗꯕꯩ ꯅꯠꯇꯅ ꯍꯋꯥꯏꯖꯥꯔ ꯑꯆꯧꯕꯅ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯗꯅ ꯍꯋꯥꯏꯖꯥꯔ ꯑꯣꯏꯅ ꯆꯥꯕꯗꯤ ꯍꯥꯎꯋꯦꯀꯣ ꯍꯋꯥꯏꯖꯥꯔ ꯑꯣꯏꯅ ꯃꯦꯠꯂꯒ ꯈꯣꯠꯂꯒ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯆꯧꯕꯁꯦ ꯑꯗꯣ ꯑꯄꯤꯛꯄꯅ ꯍꯦꯜꯂꯤ ꯀꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯦꯠꯂꯒ ꯆꯥꯕꯗꯗꯤ ꯀꯩꯁꯨ ꯑꯄꯤꯛꯄꯅ ꯍꯦꯜꯂꯦ ꯑꯗꯨ ꯀꯩꯁꯨ ꯍꯦꯟꯗꯦꯕꯀோ ꯑꯗꯣ ꯆꯒꯦꯝ ꯄꯣꯝꯃꯀꯥꯟꯗꯗꯤ ꯑꯀꯨꯞꯄꯗꯨꯅ ꯍꯦꯜꯂꯝꯒꯗꯧ ꯃꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯆꯥꯎꯊꯣꯔꯛꯀꯗꯣꯏꯅꯤꯗꯅ ꯍꯦꯟꯅ ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯉꯁꯤ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄ ꯅꯠꯇꯕ ꯑꯗꯨꯝ ꯍꯥꯎꯕꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯦꯠꯂ ꯆꯥꯕꯗꯤ ꯑꯆꯧꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯑꯗꯨꯅꯤꯗ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯄꯥꯝꯕꯤ ꯀꯌꯥꯃꯨꯛ ꯊꯝꯒꯦ ꯍꯥꯏꯅꯣꯗ ꯄꯥꯝꯕꯤ ꯑꯃꯈꯛ ꯊꯝꯃꯁꯤꯔꯥꯅ ꯈꯜꯂꯦꯕ ꯈꯤꯇꯪ ꯐꯖꯕ ꯑꯝꯇꯪ ꯊꯝꯃꯣ ꯑꯗꯣ ꯃꯥꯅ ꯁꯤ ꯍꯦꯡꯉꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝꯒ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯐꯨꯅꯤꯟ ꯌꯥꯎꯔꯝꯃꯤ ꯌꯦꯡꯉꯣ ꯃꯔꯛꯇ ꯐꯨꯅꯤꯟꯁꯦ ꯍꯪꯒꯥꯝ ꯍꯥꯞꯆꯤꯟꯕ ꯌꯥꯔꯝꯒꯅꯤ ꯆꯒꯦꯝ ꯄꯣꯝꯕꯗ ꯅꯪꯗꯤ ꯆꯥꯕ ꯍꯪꯒꯣꯏꯌꯦꯗꯥꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯞꯆꯜꯂꯨ ꯍꯪꯒꯣꯏ ꯍꯥꯏꯕꯗꯨꯒꯤ ꯍꯥꯏꯕꯋꯥꯅꯦ ꯑꯩꯗꯤ ꯆꯥꯔꯛꯄ꯭ꯔꯥ ꯆꯥꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯈꯨꯅꯤꯟ ꯍꯧꯕ ꯃꯇꯝ ꯑꯣꯏꯔꯛꯑꯃꯅꯤ ꯍꯧꯖꯤꯛ ꯂꯝꯄꯥꯛꯁꯦ ꯍꯥꯏꯗꯤ ꯂꯧꯕꯨꯛ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯂꯧꯁꯤꯡ ꯂꯣꯛꯂꯛꯄ ꯃꯇꯨꯡꯗ ꯋꯤꯟꯇꯔ ꯆꯪꯉꯛꯄꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯄꯦꯔꯨꯛ ꯍꯦꯛꯄ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯑꯗꯒꯤ ꯐꯨꯅꯤꯟ ꯍꯦꯛꯄ ꯆꯠꯅꯔꯤꯁꯦ ꯂꯧꯕꯨꯛꯇ ꯍꯧꯖꯤꯛꯇꯤ ꯀꯦꯡꯉꯣꯏ ꯍꯧꯔꯤꯕꯣ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛꯇ ꯍꯧꯗ꯭ꯔꯦꯗ ꯊꯥꯏꯅ ꯆꯠꯅꯔꯝꯕ ꯃꯇꯝꯗꯨꯕꯨ ꯍꯥꯏꯕꯩ ꯋꯥꯅꯤ
ꯂꯧꯕꯨꯛꯇꯪ ꯍꯦꯛꯎꯕ ꯌꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛꯇꯔꯣ ꯂꯧꯕꯨꯛꯇꯗꯤ ꯀꯦꯡꯉꯣꯏꯗꯤ ꯊꯤ ꯐꯪꯉꯔꯣꯏꯗ ꯄꯦꯔꯨꯛꯀꯥꯇꯤ ꯈꯔ ꯍꯧꯔꯤ ꯑꯗꯨꯒ ꯀꯦꯡꯉꯣꯏꯒꯥꯇꯤ ꯎꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯍꯧꯔꯝꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯨꯝꯗ ꯈꯔ ꯊꯥꯅꯕꯁꯤꯗꯒꯤ ꯍꯦꯟꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯦꯡꯉꯣꯏ ꯐꯖꯔꯗꯧꯅꯤ ꯋꯥꯍꯣꯡꯅ ꯍꯦꯛ ꯆꯥꯊꯣꯛꯄꯤꯔꯝꯗ꯭ꯔꯗꯤꯀꯣ ꯍꯥꯟꯅ ꯐꯪꯒꯁ ꯀꯥꯕꯒꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯨꯔꯦ ꯅꯧꯅ ꯑꯃꯨꯛ ꯐꯒꯠꯂꯛꯑꯀꯥꯟꯗꯅ ꯋꯥꯍꯣꯡꯅ ꯑꯁꯤ ꯑꯅꯤꯁꯦ ꯊꯝꯃꯣꯔꯥ ꯑꯅꯤꯗ ꯊꯝꯕꯤꯔꯣ ꯍꯌꯦꯡ ꯆꯥꯎꯔ ꯐꯨꯛꯇꯠꯂꯁꯨ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯔꯤꯁꯤ ꯍꯧꯖꯔꯁꯅꯤ ꯁꯤ ꯃꯈꯣꯡꯗ ꯁꯣꯝꯗꯣꯛꯑꯝꯒꯦ ꯃꯌꯥꯝ ꯐꯛꯄ ꯍꯥꯏꯁꯦ ꯁꯝꯃꯔꯗꯗꯤ ꯌꯥꯝ ꯐꯔꯝꯃꯦꯕꯀꯣ ꯂꯣꯏ ꯁꯤꯗꯣꯛꯈꯤꯕꯗꯒꯤ ꯍꯟꯗꯛ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯃꯇꯦꯛ ꯑꯃ ꯊꯥꯍꯜꯂꯒ ꯑꯃꯨꯛ ꯊꯥꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯌꯥ ꯐꯠꯇ꯭ꯔꯒꯁꯨ ꯍꯧꯖꯔꯒꯗꯤ ꯍꯌꯦꯡ ꯅꯣꯡꯖꯨꯊꯥ ꯃꯇꯝꯗ ꯃꯌꯥꯝ ꯐꯔꯛꯀꯅꯤꯗꯅ ꯁꯤ ꯌꯦꯟꯗꯦꯝ ꯆꯥꯔꯥ ꯑꯣꯏꯅ ꯊꯝꯃꯦ ꯁꯤꯁꯤꯅ ꯂꯐꯨ ꯏꯔꯣꯜꯀꯥꯟꯗꯗꯤ ꯐꯛꯄ ꯍꯥꯏꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯏꯁꯄꯦꯁꯦꯜ ꯑꯣꯏꯕ ꯑꯃ ꯎꯠꯂꯛꯀꯦ ꯍꯥꯏꯕꯗꯨ ꯇꯨ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯎꯠꯈꯤꯕꯗꯣ ꯈꯥꯃꯦꯟꯒꯤ ꯃꯈꯣꯡꯗꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯍꯨꯟꯖꯜꯂꯤꯁꯦ ꯁꯤ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯅꯕ ꯊꯠꯂ ꯆꯥꯊꯣꯛꯅꯕꯅꯤ ꯁꯤꯗ ꯈꯥꯃꯦꯟ ꯃꯇꯨꯝ ꯃꯇꯨꯝ ꯄꯥꯜꯂꯦꯍꯦ ꯆꯥꯎꯕꯅꯦ ꯈꯥꯃꯦꯟꯁꯨ ꯁꯤꯗꯤ ꯚꯤꯝꯒꯤ ꯒꯙꯥ ꯆꯞ ꯃꯥꯟꯅꯔꯝ ꯆꯥꯎꯋꯦ ꯁꯣꯟꯗꯁꯨ ꯁꯤꯅ ꯃꯇꯣꯟ ꯊꯠꯂ ꯊꯠꯂꯒ ꯆꯥꯊꯣꯛꯅꯕ ꯁꯣꯟꯗꯁꯨ ꯍꯧꯔꯦ ꯇꯨ ꯐꯖꯅ ꯍꯧꯔꯛꯑꯦ ꯁꯤ ꯌꯨꯝꯒꯤ ꯍꯋꯥꯏꯟꯇꯣꯟꯗꯨꯅꯦꯕꯀꯣ ꯆꯥꯎꯅꯕ ꯊꯝꯕꯗꯣ ꯍꯋꯥꯏꯗꯤ ꯑꯗꯨꯝ ꯄꯥꯜꯂꯦꯕꯀꯣ ꯆꯥꯎꯕꯗ ꯑꯗꯩ ꯌꯣꯡ ꯂꯥꯛꯑꯒ ꯂꯣꯏ ꯆꯥꯊꯣꯛꯑꯦꯕ ꯃꯅꯥ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯝꯇ ꯈꯥꯛꯇꯕꯤꯖꯥꯠꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯊꯠꯂ ꯊꯠꯂ ꯆꯥꯊꯣꯛꯎꯕ ꯁꯤꯗ ꯐꯪꯕ ꯍꯋꯥꯏ ꯊꯔꯥꯛꯇꯨꯗꯤ ꯃꯈꯣꯏ ꯉꯥꯛꯇ ꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯊꯠꯂ ꯆꯥꯕꯗꯁꯨ ꯆꯥꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯕ ꯃꯈꯣꯏꯅ ꯑꯃꯨꯛ ꯊꯠꯈ꯭ꯔꯗꯤ ꯆꯣꯡꯈꯠꯇꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯝꯒꯤꯁꯤꯅꯕꯨꯀꯣ ꯆꯣꯡꯈꯠꯂꯦꯕ ꯌꯦꯡꯉꯨ ꯈꯨꯠꯆꯥꯎꯁꯦ ꯌꯦꯡꯉꯨ ꯐꯖꯅ ꯆꯥꯎꯔꯦ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯦ ꯍꯦꯛꯇꯠꯄ ꯌꯥꯔꯅꯤ ꯅꯣꯡ ꯀꯩꯅꯣ ꯇꯧꯔꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯦꯛꯇꯠꯂ ꯆꯥꯊꯣꯛꯑꯁꯤ ꯁꯤꯂꯥ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯈꯥꯃꯦꯟ ꯀꯩꯅꯣ ꯑꯆꯧꯕꯁꯤꯕꯣꯕ ꯀꯥꯡꯉꯧ ꯉꯧꯔ ꯆꯥꯊꯣꯛꯑꯁꯤ ꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯃꯅꯥꯁꯦ ꯀꯩꯅꯣ ꯆꯔꯥ ꯑꯃꯗꯤ ꯆꯥꯍꯧꯕ ꯌꯥꯅꯤꯕ ꯀꯪꯁꯤꯜꯂꯛꯏꯁꯦ ꯍꯥꯏꯗꯤ ꯈꯨꯏꯊꯔꯛꯄꯗ ꯉꯥꯏꯔꯤꯕꯀꯣ ꯀꯪꯕꯗꯤ ꯅꯠꯇ꯭ꯔꯤꯕꯀꯣ ꯈꯤꯇꯪ ꯈꯨꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯏ ꯆꯦꯔꯪꯁꯦ ꯀꯩꯅꯣꯝ ꯊꯥꯖꯟꯅꯕ ꯑꯗꯨ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄꯤꯔꯣ ꯋꯥꯍꯣꯡ ꯂꯥꯛꯑꯦ ꯂꯥꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯐꯪꯕꯅꯤ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯊꯝꯈꯤꯁꯦ ꯍꯥꯏꯔꯣ ꯈꯪꯗꯦꯗ ꯄꯥꯝꯃꯨꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯅꯪ ꯈꯨꯝꯕꯗꯣ ꯑꯣꯏꯔꯣꯏ ꯑꯗꯨꯝ ꯆꯥꯈꯤꯅꯤ ꯍꯥꯏꯗꯤ ꯊꯨꯡꯗꯦ ꯍꯥꯏꯕ ꯈꯨꯝꯕꯗꯣ ꯂꯤꯈꯠꯂꯒ ꯂꯩꯌꯦ ꯆꯥꯎꯔꯛꯑꯕꯅꯤꯅ ꯑꯗꯣ ꯃꯀꯥꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯤ 6ꯂꯛ ꯁꯨꯕ ꯍꯨꯟꯕꯁꯤꯗ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯏꯅꯤ ꯍꯥꯟꯅꯒꯤꯗꯨ ꯀꯌꯥꯝ ꯆꯥꯎꯔꯝꯃꯅꯤ ꯂꯩꯕꯤꯔꯝꯃꯗꯤ ꯃꯣꯏ ꯆꯥꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯋꯥꯍꯣꯡꯅ ꯁꯤ ꯃꯌꯥꯝ ꯅꯄꯥꯛꯄꯤ ꯏꯆꯦꯒꯤ ꯍꯪꯒꯥꯝꯗꯨꯗꯤ ꯀꯣꯠꯂ ꯆꯥꯕ ꯍꯥꯎꯅꯤ ꯍꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯥꯖꯕꯁꯤꯅꯁꯨ ꯍꯥꯎꯋꯤꯗꯅꯀꯣ ꯃꯣꯏ ꯁꯤ ꯃꯌꯥꯡꯒꯤꯗ ꯌꯣꯟꯕꯗꯨꯕꯨꯗꯤ ꯁꯤ ꯂꯩꯕꯥꯛ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯍꯣꯡꯗꯒꯤ ꯁꯤ ꯆꯦꯔꯪꯁꯤꯅ ꯈꯜꯂꯒ ꯂꯣꯠꯄꯅꯤ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯃꯥꯏꯈꯨꯝ ꯍꯥꯡꯇꯣꯛꯑꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯊꯝꯕꯗꯣ ꯊꯝꯅꯤꯡꯉꯦ ꯑꯗꯣ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯆꯥꯕ ꯅꯨꯡꯁꯥꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯜꯂꯒꯅꯦ ꯃꯁꯥꯁꯦ ꯇꯥꯁꯜꯂꯦꯕꯀꯣ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕ ꯀꯥꯏꯗꯒꯤ ꯍꯪꯒꯥꯝ ꯈꯨꯆꯥꯎ ꯑꯃ ꯇꯧꯔꯣ ꯌꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯀꯥ ꯍꯦꯛ ꯍꯦꯛ ꯆꯥꯔꯗꯧꯅꯦ ꯊꯥꯗꯣꯛꯄ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯪꯒꯥꯝ ꯃꯆꯥ ꯁꯤꯒꯩ ꯍꯦꯛꯑꯦ ꯌꯦꯟꯗꯦꯝ ꯉꯥꯒ ꯑꯃꯅꯤꯒ ꯊꯣꯡꯕ ꯍꯥꯎꯅꯤ ꯑꯩꯗꯤ ꯍꯪꯒꯥꯝꯁꯦ ꯆꯝꯊꯣꯡꯕꯗꯤ ꯉꯥꯒ ꯊꯣꯡꯉꯒ ꯑꯗꯨ ꯅꯪ ꯉꯥ ꯆꯥꯕꯅꯤꯅ ꯊꯣꯡꯅꯕ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯆꯒꯦꯝ ꯄꯣꯝꯅꯤꯗꯤ ꯅꯠꯇꯦ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯑꯃ ꯅꯠꯇꯦꯗ ꯑꯗꯨꯁꯨ ꯆꯒꯦꯝ ꯄꯣꯝꯕꯁꯤ ꯁꯨꯡꯆꯥ ꯆꯥꯗꯦꯗꯅ ꯁꯤꯒꯩ ꯐꯨꯛꯑꯦ ꯉꯁꯤ